ngasi mai magi furuki adugumla apik wakhalon de yumpham oibadagi thoklakpaneba adugumla community sing aduna mai magi apik wakhalon de yumpham oidabida asaw wakhal khallaga manipur da apun ama sagatri phawdi iramdam se asigumla lan mayam se thokaneba masina makoigi adugumla taliba demand oidoidaba demand mayam su kanaroi ipai puna thamba manipur da thamaga aikoi saukhat nanaba saukhat pathin nanaba ariyambada matang mambigi thabak se masi matam laiba khibukta tawgomchi manipur da chaklakliba mai asi matau karamna chalakpano haibasi phamnaiva singna khanthaba matam oire haina Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kanglaipak Chairman Joy Chandra Konthaujamna thamlakli wafam asi Anglo-Manipuri War 1891 gi nongchup lanfam haina khangnariba leimaton leimatak amadi langmaidong da British singa khut thoknabada laikhidraba athauba athaubi singbu ikai khumnabaki thauramda phongdorakhibani Justice Committee asina laikhidraba athauba athaubi singi imung manunga khusamnaduna Kanchipur gi Standard Robert Higher Secondary School da pangthokiba thauram aduda Joy Chandrana mikha ponba pamde haiduna thawai katkiba ipai ipu sing aduna chatlamba liklam aduda ngasigi mirolna tung inbagi tangai fadaba lei Manipur da palam kiba ningthau macha singi marakta wakhalon manaraktabadagi kha nongpok Asia da hai humna palamba Manipur bu British singna khudum san kibani haiba kaugumsi haiki Manipur na British singi khayata matau karamna takibano haiba asi nainaduna imalaiba kandaba yade haiba wakhalon chenminasi Isha Ishagi political party amadi high command ge yathangna maru oi haina leirabadi Manipur da sakliba mai asi muthatpa ngamloi haina su Joy Chandra na politician sing da Jackson wa thamlakli ngasi mai magi furuki adugumla apik wakhalon de yumpham oibadagi thoklakpaneba adugumla community sing aduna mai magi apik wakhalon de yumpham oidabida asaw wakhal khallaga manipur da apun ama sagatri phawdi iramdam se asigumla lan mayam se thokaneba masina makoigi adugumla taliba demand oidoidaba demand mayam su kanaroi ipai puna thamba manipur da thamaga aikoi saukhat nanaba saukhat pathin nanaba ariyambada matang mambigi thabak se masi matam laiba khibukta tawgomchi iramdam se laiba ijati khudi mangna aikoi nungsi chanana leiba haibse aikoi masi lengdraba wakhaloni hojik tholiba wathok mayam se ngasigi leidiba lengangna munna khantabiraga mai se haibse pendaba mayam leiribse karidagi tholai pendaba sing ase pelan nanabagi damakta miyamgi mihut oiribini miyamgi mihut oiragadi miyamgi mihut ki atha khangna thabak tawbiyu